Imes Paodam miyang tabiri basingbu ahan mamaktada Binita na taram na usabagaloy na kurumzari. Hauzik Paodam masigi maroyo pau pijari. PPE sahum yankay amadi ventilator ahum Chief Minister N. Birenda State Bank of India Regional Office Imphal gi Maikay dagi kusina kre. Food and Public Distribution Minister Karam Siamna Fair Price of Agents singi honorarium yenthokre. Loinana Prime Minister Narendra Modi na Google CEO Sundar Pichai ga video conference ki kuthangda wari sanakre. Huzik mapungayo Paulo Birasi. State Bank of India Regional Office Imphal na PPE sahum yankay amadi ventilator ahum ngasi Chief Minister N. Birenda kusinakre. Ngasi CM Secretary ta pangthokpa achamba thoramaduda Chief Minister na hai asigumba chauba mateng asina COVID-19 lanthengnabada chauna mai pakpa ngamlagani amadi healthcare sector da thabak tawriba singisu laina asi thengnabada ngathokchaba ngamlagani haina phongdokhi. CBSE na lauba 12 class ki result masigi official website ta thadokre sahi asigi pass tawbagi chang chada marphuni pan dasmik taret nipan oiduna mamang sahidagi pass tawbagi chang Manga dasmik ahum nipan hengatle sahi asigi pass tawbagi chang nupi masana chada maudrani thoi dasmik ama manga oibada nupa masana marphu taruk dasmik ama mapan oire nupi masa singna nupa masa singdagi chada manga dasmik mapan taruk hena phagatle transgender mahairoi candidate sing chada humpu taruk dasmik taruk taret pass tawre CBSE gi warol matungina mahairoi lising kuntra nipan satruk marphu taruk na chada maudra manga marks phangi aduga Lak ama lising yankay taret samapan kuntra mari mahiroi singna sada maudra marks pangi haina pau asina hairi. COVID-19 pandemic ka mari layana ngasi July gi tang 13 gi nungthil pung ani phawbada laikhiba Kaching district ki quarantine center summary report ki matungina Kaching district ta laidiba apunba quarantine center kuntarukta mapandagi sanglakpa inmate lising ani sani humpu manga lairakhi quarantine tawduna lairaba inmate sing asigi manungda miyoi lising ani cham yankay COVID-19 test tawbada negative oibadagi mayumda discharge tawkhiba aduga COVID-19 positive oiba singna COVID care center natraga isolation ward thamkre district asida apunba miyoi cham sumna taret COVID-19 positive confirm oiki masigi manungda miyoi yankay manga narubadagi pharakre yankay nithoi amana active case da lairi naraba sing asidagi miyoi kunmanga di COVID care center Kaching da layengli containment zone na mafam marini hauji miyoi cham sumna taret quarantine center da lairi apunba miyoi lising ani sani sumna nipana kha Manipur college da laiba district screening center da screening tawkre Laibag asida COVID-19 pandemic na senthung pibam soksalakpa sina maram oiraga Prime Minister Gramin Kalyan Awas Yojana makhada yumthong kudingda cheng phangalamba adu July thadagidi National Food Security Act ki card paiba imung khaktada pigadori Manipurda napsagi makhada fair price of hangduna cheng phangaliba agent singda pithokadaba honorarium lupa crore ani lakh nifunipan lising humpumari chamapan tarani thoi senpham District Supply Officer singda ngasi Food and Public Distribution Minister Karam Siamna ngasi mahaki Secretary ta laiba office ta yenthokre mase puna Assembly Constituency nipu tarukta hangba fair price shop singi agent singda pinabani Hauzik district mangagi oina honorarium asi yenthokadaba watli masi mari lenaba bill sing phangdabadagini hek yariba makai athuba matamda yenthoknaba honagani haibagi thajabasu minister na phungdokhi Walhoriba district sing adudi Sanapati, Tamenglong, None, Sandel, aduga Tenopal district sing ni Sampam adu kusinaba thoramaduda wangang bada Minister Karam Siamna COVID-19 pandemic na awaba mayok na halaba matamasida agent singi pangpham thokpa honorarium sing adu masa masada haktheng na yahonnaba appeal tawki makhoi gi sampam asi phangde haina wakat laklabadi madu mari lenaba DSO singna thodang logadabani haibagi section wa thamki
Autonomous District Council ADC Sandel gi makhada Monsang Pantha DCC gi mihut oiriba ADC Sandel gi member amadi District Headquarter Bazar Board Japhau Bazar Sandel gi convener SIS Manglem Monsang na Japhau Bazar da dukan amadi pofam phamliba singda COVID-19 sandorakpa thingnabagi warol yawba poster yenthokpaga loyena laisar asi sandoraktana by awareness program amasu pangthokre poster se yenthokpagi tharam aduda SIS Manglem Monsangna Pongdokibada Malem Pumbada Akiba Pangna Sandorakliba COVID-19 license taking Atoknaba Autonomous District Council Sandel gi Maikai Dagisu Tabak Thorom Kaya Leptana Pangthokli Madugi Saru Ama Oina COVID-19 ga Marilinaba Warol Sing Yauba Poster Asi Mayamda Yentoklibani Community Transmission Si Lertanaba Ekoi Punamakna Yamna Section na Hona Minasi Haiki Autonomous District Council Sandel gi Mikhalda More B16 constituency gi mirep oiriba Jamlat Khongsaina mahaki constituency manungda leiba awabana kham thenglaba kana leijadraba imung anida yum kupnaba jinga bhan ani mateng pangkhre jinga sing mateng pangbirak pagidamak imung ani gi miyoi singna Jamlat Khongsaibu thagatpa phongdolakhi mateng pangbagi asama tharamadu Jamlat Khongsaina haikibada mahaki constituency manungda leiriba awaba imung singda mateng pangduna lakpagi saruk ama oina ngasisu hairiba kana leijadraba imung ani asida polam sing adu mateng pangkhibani haiki Coronavirus na maram oiduna lockdown tokibadagi India da panduna leramba Myanmar macha angang ahum yauna punna miyoi 13 maramda Myanmar da sangkhre miyoi sing adu More hospital gi medical team na screening toro matung More gi integrated check post da checking loro matung da maramda Myanmar da sangkhre nakalamarom da Myanmar da panduna leramba India macha mari su India da tholakre makhoi sing adu India da tholakpaga medical team aduna screening toro batung da More gi ICP da checking loraba tungda India da sanglakhi ngasigi miyoi sing chathok chasin tawbagi program aduda senior immigration officer Krishnanand SDO Irengbam Dinesh Kumar ASP law and order Sangboy Gangte 43 Samra Plus ki Major Bikram amadi ICP gi staff singsu saruk yakhi Social Education and Culture and Development Organization SECDO Thobal Kheti Laikai na sinduna Lomi sing matau karamna niyom sumna lau singu amadi manama sing thagadage har matau karamna hapkani loyena laina tina lakpada tila hida kapagi matangda lomi singa puna wakhal taminabagi thora amangasi sekdo gi sanglena pangthokre thora maduda KVK Thobal gi subject matter specialist Dr. Maitan Kaisangbam thoithoina akhangai sing oina wangangli ngasigi tharamaduga merena sekdo amadi Thobal Municipal Council Ward number 3 Kheti Laikai Councillor Anina Khusamnaduna lomi singda ahongba mamalda har fertilizer su phanganki Ideal Youth Association Kaksing Wairi Ward number 1 gi Executive Committee na sinduna ngarang ban mahotsav ki thoram pangthokna Kaksing Wairi maning singda uzara sing thakre uzara thabadu da association gi member sing amadi Ward number 1 gi councillor M Memza Devi na maning sing village number 64 by Mantak CS Dak number 2006 asi state leni masida kanagumba miyoi amatana u yanbana singba tauba yaroi haina warep nakhi karigumba hairibo wafam asi thawoidaduna u yalamlabadi mari lainaba authority gi mateng loduna action logani amadi Ideal Youth Association na lemna khak tharoi hairi Jiribam district asigi mayol phaudun saliba National Highway 37 Jail mamang hairaga su khangnariba National Highway 37 lambi asi Kongkut kaya laibana sathok chasinda sauna akaiba pibata natana accident thokpana miyamda awaba kaya mayoknare hairi Jiribangi hek mayol manakta gari lepna seliba lambi maphamasta toina accident thokle matang kuina sembidaba amadi pothole asna kom oina leiba maramna gari amadi mi sathok chasinda miyamda awaba oire masi kanana sembigadabano athuba matamda sembiyu haiba Jiriba miyangi kholau oiri lambi asigi phatabana maram oiraga Jiribangi SP M movie singa MPS na maranai oina asangba semphang kaya puthotuna kaya semkhre adubu matam kuina semlaktabana hena soksinba helakle athuba matamda lambi samjinbinaba Jiribam praja miyangi apamba phongdoknarakli
Iramdam Khorjai Apun Baluk Ikal Manipur Hyanglam Wobagaina Sahi Ani Kudingi Piba Maibamongbi Bimola Devi Ningsing Mana Lising Ani Kungidamal Manipuri Long Yai Bai Bisingi Seding Lairik Kopi Ohum Ima Kaitel Hyanglam Wobagai Longkai Bazar Laiba Toibi Store Natraga Look Asigi Secretary Natraga Presidenta Zaliba Ta July Gitang Kun Manga Pawi Manungda Tazilak Bayagani Haina Ikal Giserol Amana Pondarakli Thazilakadaba Lairising Adu English and Tara Tarutagi listening in Tarampan Pawi Manunda Pongbo Egadabani, Loinana, look asina Tataru Kudingi Putokpa, Saitegi Sepong, Ihorak Pogidamak, Manipuri, Aiba Aibi Singdagi, Makal Matelgi article Singsu Tabirak Naba Apel Torakli. Amaromda, Patriotic Writers Forum Manipuna Kumzali Singani Nipan the Gilepna Piduna Lagliba Tongan Tongamba Awards Singidamal Lebak Ningbada Yumpamoiba Manipuri Longi Aiba Ibi Singdagi Wari Masa Sing Kauri R. Kathing Tangkul Literary Award Lisingani Kun Pachamite Literary Award Lisingani Kun Amadi Dr. Saros Nalini Arambam Patra Literary Award Lisingani Kun Pinabagidamal Maite Londa Iba Wari Masa Amamam Malemda Hek Kundariba Manipuri Long Ya Aiba Ibi Singna Teng Labada July Kun Manga Pawagi Manungda Parangi official WhatsApp number 9862100658 Natragana Kaisamthong Hodam Leirak Masin Tidim Road Talaiba Ipak Offset Press ta Thazin Birak Payagani Wari Masa Thazin Birakamatamda Thazin Birakadoriba Wari Masa Adugi Kopi Ahum Galoyana Aiba Masagi Mapung Phaba Biodata Amadi Nauna Kapa Passport Photograph Amaloina Birakadabani COVID-19 Lanthang Gidama WHO Amadi Manipur Lengana Miyamda Piriba Guidelines Sing Ngakna Foramna Sinduna Pangthokadoriba Manipuri Longi Numit Ningsing Thauram Manipuri Language Day Lising Ani Kunda Haribe Award Asi Kusinagani Award Sing Asida Case Citation Amadi Sol Mamam Yauri Home Films Manipur Ge Advisor Ramani Ayakpamna Tharam Mapu Oiduna Porom Pat Thawan Thaba Lekai Delaiba Company Asigi Office Tangasi Ayuk Mifama Pangthokre Mifama Duna Mapan Suba Manifali Singani Kunda Company Asigi Tara Suba Maputhok Oiriba Inama Filmda Mana Panglakraba Singh Best Actor Male Gokula Thokpam Best Actor Female Hijam Bala Amadi Best Choreographer Babicha Salambo Online Do Okpagloyana Thagatpa Phongdorakli Takhelambam Chandrakumar Puthokpa Amadi Khoibam Homer Sarina Direction Piba Film Asi Best Film Mingthol Yauna Manipali Singani Kunda Nomination Taret Pangki Masigi Manungda Category Ahumda Mana Panglakibani Festival Asibu Silva Film Forum Manipur Amadi Thauna Kaksing Busu Home Films Manipurna Thagapa Phongdorakli Makhatana Film Tawjariba Singda Thauna Piba Festival Kaya Mai Pakna Sinba Ngambiu Hairakli Loyana Ngasigi Mifam Loslakpada Film Company Asigi Home Channel Ama YouTube ta Hangdoki Channel Asida Company Asigi Film Sing Amadi Film Ga Marilena Ba Thawdok Kumai Kaya Busu Mieng Tabiu Haina Miyamda Apel Torakli Sel Khara Pangnabagidama Ekhoigi Tungi Mirolgi Khongun Mulhan Kinaba Manipurda Yugi Bonded Warehouse Thamnaba Manipur Lenga Ki Pirep Kudakta Hando U Haina All Manipur Women Social Reformation and Development Samaj na Thadorakpa Serol Amana Phongdorakli Manipur Lenga na Lamdamasi Liquor Prohibition Act ki matungina Dry State ni Haina Lauthokna Sahi Lisang Sitna Nisha Chaba Yonba Punamak Athingba Thamlambadagi Ona Tainabada Manipurda Bonded Warehouse Honglaknaba Honaribasi Khwaidagi Laibak Thibani Manipur Miyambu Nisagi Ipakta Irak Nahanaba Sinbani Dimapurdagi Manipurda Bonded Warehouse Honglakpana Lupa Crore Khara Phangba Ngamgani Khanba Lengakpa Singi Thausil Kudakta Handokadabani Lenga Asna Saliba Sayesigi June Thada Dimapurda Hangliba Yugi Bonded Warehouse Manipurda Pushlaknaba Thawai Yawba Miyoi Singdagi Application Kauribagi Thokliba Notification Asi Kudakta Handokadabani Paisagi Damak Khalaga Lengakpa Singa Thausil Thorang Paikatpa Yaroi Haina All Manipur Women Social Reformation Development Samajki General Secretary Gi Zerol Asina Makhatarakli Prime Minister Narendra Modi na Google CEO Sundar Pichai Galoyana video conference ki khutangda wari chanakre COVID-19 ge awareness sandopagi maramda Google na mateng piriba adugi matangda Pichai na samlapa Paodam ama PM Modi da thamki Google na lawriba thawdangi damak PM Modi na thagap phongdoki lebak asida Google na anoba pothok ya puthokli haiba wafam singbuso Sundar Pichai na PM Modi da Paodam ki amadi yamna chawba sempham thadaduna malemda khwaidagi chawna open economic oiriba singi marakta Google su ama ohenabani haiki
नेपालदा नुमित मरीनी लेप्तना नोंग कना चुबदगी लैंडस्लाइड थोक्तुना मियोय हुंफु सिक्रे अदुगा मियोय निफु माथोइना थीबा खंगद्री नेपाल गी नोंगचोथंग मसरुक्ता लेबा ख्वाइदगी हेना सोलबा मियागदी डिस्ट्रिक्टा मियोय कुंतरे सिखी बी कनबगी थबक कना संगसली वार्ड अनि किंथरकपा लेपाकना सेंथक्रे हाइरी फुमजिन खराबा युम कयागी मियोय चाक कया साफगदबा मफमसिंगदा पुथोक्रे स्कूल अमसुंग कम्युनिटी सेंटर सिंग शेल्टर सिंग ओइना सिनरी अति अकाय मरक्तगी मी थीबगी थबक कना चथरी सिरबा सिंग मसक खंगदोकपा अमदि संस्कार तौनबा कना होटनरी हाइना दौलागिरी विलेजदगी हेड थमसरा पुन्ना हाइकी लंबी कया लैंडस्लाइड थिंजिनख्रे होकिबा सयोलदसु लैंडस्लाइड कया थोकना मियोय 12 पुंसी लोंख्रे 18 थीबा खंगखिद्री हाइरी नारायणी अमदि अतै तुरेल सिंग इमाय वांखलगली मखाताना नोंग चुरखिगनी हाइना नेपालगी मेटेरोलॉजिकल ऑफिस ना हाइरी हौजेरोइबदा मरोय पामुकाना थमजरी PPE सहम यांखै अमदि वेंटिलेटर अहम चीफ मिनिस्टर एन बीरेंद्र स्टेट बैंक ऑफ इंडिया रीजनल ऑफिस इम्फाल की माइकैदगी खुसिनख्रे फूड एंड पब्लिक डिस्ट्रीब्यूशन मिनिस्टर कराम श्यामना फेयर प्राइस ऑफ एजेंट सिंगी ऑनरेरम यंथोख्रे लोइनना प्राइम मिनिस्टर नरेंद्र मोदी ना गूगल CEO सुंदर पिचाईगा वीडियो कॉन्फ्रेंस की खुथांगदा वारी सानख्रे ngasigiди imes paudam pizaba matang aselo isinjare miyeng tabiri basimbu amukana kurumjari